Tomthen nganbana. Oh, ay sungam na mapagi. Nang nalarik paramday da ay ngondo call toru. Ay gikang da singdo nang ngondo hangyaba. Hentoy bina. Ay, noy naman na ba singso pasana hayo ko? Aduga nang nag-game ki haibado adu su haigi. Ayukta ay nahukat pa matamda nang sohukat nito na. Ay nahuturok paga school chata di pari. Chelaga di play amtang sana raga to kadaba. Matam kara khang sai bani. Game su adum sana ko. Ado ayukta di school chapa numita play amade hen biyara. Nungdang dana ay gawaring hak sana raga nang su game adum sana jara. As aybo adu mayamdo ngamgadro. Ngan na sohukat pa. Larik su pa ba. Game su sana ba. Tomthen ngan ba. Makukta makuna amuktang tablak thajili duga hairakpani. Ngamdaba yarui. Ngamdaba tawgadaba. Noi friend ngaisu adumaina pulap tawradi mangaroy. Nangsu mangaroy. Hoy. Tapna tawradi adum ngamlaknida. Yarese. Game sanadoy na draw. Sanaro. Ngali. Adum sanaro. Ay ngasidi nga na tumlagi. Nangsu yam tengna sana no game do. Okay. Good night. Good night. Hentoy biya do hairaga phone thamkri. Ngasai dagi wangang dabi tumina tariba William haujikta dangang lai. Gyan kuthase nang nupigi. Lari gyam thuna haidau malibo asmaina haibinaba mi leradi. Tomthen nganbana. Khangedana haujik hairi mayam do. Nangsu tahoidana. Aikoi party horen game thairase. Aduga aikoi pulap gyan taminarase. Aina koi banupi mayamdo asumaina haibiba amate hek yaudi gyan amta tade khatpadang pamboin tawi Tomthen nganba phagi oina tawrei gyan taba nupi koi basa yam thuna gyan ta daw mali ha phai nangna koi nupi se aina ga koi basing sidi te game sanaba yaroi message hek tharak pagane halaktradi toknarasi tawrani aisu hoi haira toknare loire aina phone pairi sibu Maga tang wali sanana bagi mongi type ta. Aigi kushi tawgena pairi moine hekta panba ya ponteda. Hentoy bidi call thambaga tumkri. Tomthen nganbadi game sana hauri. Ngasai hentoy bina haiba mayamdo fajena hai. Moigi friends singda. Aphaba wa oibana moigi friends singsu loina yare e. Ngamnaba tawsi hai. Mathangi numitni. Ayuki pung manga makai chali. Table the thamliba phone do call ai. Tomthen nganba tumningbana phone do paide kanano haibasu yengningsba phaude. Tumbu tumningladi yengningde haibaduni. Nungaina tumlaga mina hautorokbasi sauningbani. Phanayam kanna hautora sutade tasanade tumge khali. Masi miyoiba khudingmaki hauna sani. Kalen thadade yam thuna bahaugat kibaya. Adubu ningtham thadade haugatningba phaude. Adum tumduna lainingi. Winter matamsi thabak laiba khara tangni nganna haugatpa. Thabak laitaba kanggo de pung baroda haugatpa ka yauri bani. Tomthen nganba call du paide tumduna adum lai. Tasna de call tarokpadu. Waraga call tarokpadu lepkini khali. Kola idu tatkre haujiktada ninatana tomi. Ngayhak leraga amu call tawrei. Handuk su paide. Handakti call tawrei ba mi dusu anam kana hanchin call tawrei. Pairak trifau tawni khanbana. Tomthen nganba rington makondo taba waramali. Haugalaktuna fola idu kanaginu yengi. Hentoy bigi oirami. Uiri panglamba mamito kangsing singi Tomthen nganba call pai khatli. Hello. Tapthana hairei. Ngasai de call tawraga sungpai paide. Tumba haugat pangamdabaini. Hentoy bi handakti saurak tawna hairei. Yare haugat. Ai haugatpaga call tawrakpani. Paisu parakte. Sumaina call tawraga pairidu oiradi call tawraktabana hena pai. Saunuba. Aido nangni khangda tawbaniba. Haugalagiba. Haujikti adum call tawro. Matungdaidina call pairakkiba. Ngasi pai haudrasu. Tomthen nganbadi hentoy bina saukre khandun hairei bani. Hentoy bi saude sausinnari bani. Namdana haugat ange khanduna maga khangnari ngai matamsida Tomthen nganbagi mong matawdo semdoke khali
माना ngamnaba mawngda tawduna asumaina sum tawradi tomthen nganba mangani khangladuna saudi sumaibani adudi nang sogula thamage ho thamjar henthoi biga lushinda ga school chatringai mamagi mateng pangba changkhri tomthen nganba henthoi bigi photo yawrido munni yengduna nokmi le lai khoramba lakpa numita lona namhoba photo duni ngarang su tumlamdai ti yengjei aduga tumi tumba hawgalakpada su yengi khale yengesu yengi asumna tawge khale nungtigi oina magi mathau amani khanjei William su makeup tholei table lomda tamthin nganba nokmi leri du ui William wakhalda khale ngawro chalo nokmi ka tawlei sina handakte hanadi game ta khanara kanda khaktang nokpane haujikti nongtigi nokpa urokpase kibam dum yauri nupi koiroi hanjin hairamba mana aina nupi koyo haibadasu game da ngawni nupi koning de haiduna namdana koide aduga antak matang sina game ka kaya thawa sade henthoi bina tawleri hanadi koiramde haujina ma koiri hanadi crush na rami haujina nupi do onkri anobi mi ma onkri aikhoi bai si hanagi game da ngawbudoitri handak 1 or 2 months kumbasi game kaya sananing ba phawbudo de asine na pharida game da dum lupasi supate handak matang sa khara changlai khangei su asigumba gyan ta banu pi ma phangdade nangai lakhi jare aigi punsida khanabu tamliba aigi laibukta mi film da gadi side kisu nupi ekda tholokpani aduna isu tholakani ngai bata bani hero idoi saru ai side adu moi jarege pelage sida tomthin nganba nokmin umi leirambado phamung lomde yenglei William na mangonda yenglambadu da hairei bai ogalu narani ai dawna isa phana badawne yengodana ai dawna gyan khara ta jau ai gi tawtom jawne nangba William khangno no lei aduga hairei nang dawna na sa pharaga chumman doi saru ai phibam sida dum leijarege tomthin nganba William na ngangridu karino dade magi wakhalama leijabaduna aduna karimta khumlakte tha khara hawkhre tomthin nganba hanagum tawkhijei gyan tari matang chana game sanaba lairik paba kolwari sanaba ate thabak tawba masana time manage tawba ngamjari mahak tang nate moigi friends sing sungamle hanadagi yam hongle moigi mama mapa oiriba moisu haraujei machana sumna honglakpasi game da adum ngauduna leibaduda mama mapa oiba moide matha sarabani adubu haujikti matha sajai harauna leiba ngamle pumna makse henthoi bina honganbani nupaduna phana phatrasu nupiduna pharaba nupaduge aranbi yaurakpada haibibada saugataba tapthana wangangba dumaina tawbada karamba nupana yaraoi moisu nungsiba kaubanina magi damakti aisu sima ngamba yai haina aduma khalakani masana adubu nupiduna haiba wadudi nupaduna sungta tabijabade honganba ngamloi nupiduna hanjin hairasu nupaduna tabijabade kanade haibagi nupadu sumaru oi masana honglaknaba hotnage khanbatai nongdangi pung 8 tari henthoi biga tomthen nganbaga wari sanari henthoi bina game sana doina tro sanani ibani ngai wari sagi sida sanawru yari ngali pung 8 ta dangairi ngek sanaro aduga ngana tum hoi aditi ko nai mai hairaga red ki love emoji hum hablaga message reply tor e good night henthoi bisu nokmi message sala e masu good night hairaga red ki love emoji hum hablaga thara e call thamkri moi ani tomthen nganba moi friends singa conference bulappi na duna game sana minari game sana na moi friend amana haira e jekna noi darling machado aikhoisu masak amta khangna hanba yabane photo de uri haibo asengbada amta masa uningi yam gyan taina lairik paningba phawrakani ka thajadabani aujikte lairik ka pari paningba phawri aujikte aikhoisu yauna gyan tahale
नोई डार्लिंग मचाना हानदे इमाना यांगांगंबने गेम द तौर लेन हौजिकति गेम त ngangrei adui mahuta khai chaningba apamba watba leige oine tawri mamanaba amana amuk hairei Abinasna asengba noi darling machado yam pai imanaba na nupi phabo koi bise aikhoi su yauna gyan tarise wangang sangang na thaba nungai bane tomthen ngan bana adubudi aina koi banu pini dana unahan ge nongma soidana magi sangba numit hanang khige mamanaba amana amuk hairei noi ani gi love story se ataba yam chai ko noi darling macha dona aphaba nupi ma ai gi laibak sida tamlamadi phadawni tomthen ngan bana noi na ga yam chawla kanu ko ai phayaw na chawli phangjaro aikhoi darling macha dona aphaba nupi ma aina bor pirabani moi party do atopa wari puthoktuna wari mayam sanari play ani muk sanaba loiraga tomthen ngan bana hairei ngaiko whatsapp am ta changkhige adu hairaga whatsapp ta my darling macha hairaga save tawba number aduki chata changi online lerami tomthen nganba fat message thajili tumjiba my darling macha hairaga save tawribadu henthoi bigi number ni mana yam nungsina kawba mingni my darling macha haisi henthoi bida amuk tang kawbani henthoi bisu message reply tawrei tumji tumudana thingi tumbe yajinga sidi adude nang online ramko kedorage ai ngasidi game sanaro noi sana horo haram ke dobani sanaro do moine nungai ri daba karim khaloiba ibani ngasidi message sanaro si adu haire maga tomthen nganba moi friend khaida hairei ba ai game sanaro hauje noi sana horo sauya de ko jitna kedorage darling machado tumba yadri adugi message thanage doba moi mamanaba kaisu hoi hairei call tawnaram sing du kakri tomthen nganba henthoi bida message tharei kainu mita sange kaigino kaidorige hayoba aikhoi friend singna masa khangning hai nangdo adugini kainu mita sangeba sande de yabra oi uhama hairora keiwa hairo aikhoi friend sing haine nangsa yam phai gyan yam tai nang dong tawba napi ma phangadi yari henthoi bi pi taraga nopagi emoji ahomna reply tawrei tomthen ngan ba makha tarai ibani ki love story sa yam cha e aikhoi friend singna phangzaro hayo ai dong tawba nupi tawba tabu sono chubani khangjin bi hayo khara chubadade karim khanbigano doin maine haibiyo handuk su pi taraga nopagi emoji ahom haplaga halai tomthen ngan bana bebardo yare ko my darling macha nungsibe yam nungsina konoina mayam nungsi haujik mayam nungsiraga kona nungsiraktradi kamai toba tumningdri banungba tumning labanangde nungsida anisigi matausi haukhini khanbada pamui haukhino haibasu yada chakhauraga lehaurani aduma tumningdri ado noi school mamingdo kai kaweba ai kawkhre amta hairo Paradise Academy Kanchipur o tumna batarusi yam thengna tumadi hayang hogat pathengari henthoi bi message to send tawramaga offline chat kri tomthen ngan bado bada haraujai mana haiba ili haiduna asuk yam nungsinariba nungsiroi hairasu ngamhande karibu tamlamliba moi ani gi laibakta thongnaradi phai adubu moi ani si karigumba amadagi kainaradi yamna wahauni anima sisu khanaba yaba wafamni konagina konagi haujik yoibasi hana khansi laibakta tamlambade moi ani adum thongnani tamlamdradi tamlamdri kona kari tholakani haibado khanchilaga matha ama muhablakani yam khanchilati haujiki oinade nungaiba makeup sida leirasi konagi khalaga wakhalda awaba pinabani mathangi numitni
Nungdang pung manga makai tari. Henthui biga tomthin nganbaga lerik paminari kul taunaraga. Tomthin nganbana Manipuri Sahitya larik do adugi chapter 9 do taklabunoi school da. Thoibi do warau hawi da haibasi natro si chapter sidi takle. Takpiyo dudi. Tal. Kaiginu. Nawada lari takpibaga illegal oibro. Aidi khangaudina karam kanda yadrino. Wati se sumnganga leiremo. Taklo dudi. Is. Aina takpada gyan tagadro. Tani tani. Ekoi darling machana takpibabu. Oise. Taage dudi. Thoibi do warau hawi da haise heroinina hero da warau hauduiro. Moyeni se khanabada. Nate. Kaidagi hero nino. Film dagadi hero ni adum yauri dudi. Ado sidi film nati thoibi haise mi nati sangaya momni. Kamaina. Ranjar imo hairiba nupasa sine yokpoi duni sangaya momse. Mana yam nushina kauba mini sangaya momsida thoibi haisina. O makadi. Henthoibi makhatana lairik takpiri. Tomthin nganbana gyan tanaba mawongda. Tomthin nganbaso yam munna tari warido. Henthoibi fat hairei. Loire sida. Yam nungaine sigi chapter sa. Hanadi ojana takpasa school da karim gyan katade. Aduna exam da fail oirini. Ojana ngangagani. Fail oibe haujikti gyan tare. Ojana ta yakaisa. Ojana su ngangdre. Aigi darling majana takpibasa. Taba yam nungai. Adum takpiragera. Aduna faratra takpira shirane. Henthoibi amuk makha tarei. Hana ojana takpa gyan tade haisa. Nasadi school da leiba. Kokna game da leiba. Aduini. Adumaina tawradi kaida gyan tanya. Haujikna gyan tari shinane. Nasasu na koksu class da leibai. Aigi darling leirambaini. Ayo sumna honglukbani. Aigi darling macha nungsibi se thengnaramdradi game da dum tawramni. Haujiksu nonganbadagi na nungdang fa. Ohiba. Yarise, ay tham lagya. Oh, ay tham.